ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯥꯔꯤꯒꯤ ꯆꯦꯛꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯣꯏꯕꯤ ꯅꯤꯡꯊꯧꯖꯝꯒꯤ ꯀꯣꯛꯏꯗ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ꯫ ꯍꯧꯖꯤꯛ ꯂꯧꯃꯤꯟꯅꯔꯁꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯀꯣꯂꯦꯖ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛ ꯀꯣꯂꯦꯖ ꯒꯦꯠ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯋꯥꯡ ꯆꯥꯎꯔꯗꯅ ꯈꯔ ꯅꯣꯏꯔꯞ, ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ, ꯐꯖꯩ, ꯃꯁꯝꯗꯤ ꯇꯦꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯃꯗꯨꯅ ꯃꯁꯥ ꯈꯔ ꯄꯥꯔꯞ, ꯄꯤꯛꯇꯛ ꯆꯤꯡꯇꯛ, ꯌꯥꯝ ꯉꯧꯕꯁꯨ ꯅꯠꯇꯦ, ꯌꯥꯝ ꯃꯨꯕꯁꯨ ꯑꯣꯏꯗꯦ, ꯀꯨꯂꯩ ꯀꯨꯆꯨꯅꯤ꯫ ꯃꯁꯝꯗꯤ ꯁꯥꯡꯉꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯅꯤꯗꯣ ꯃꯃꯥꯟꯅꯕꯤꯒ ꯃꯥꯟꯈꯤꯗ꯭ꯔꯦ, ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯃꯥꯟꯊꯣꯛꯈ꯭ꯔꯦ, ꯃꯁꯛꯀ ꯃꯥꯟꯅꯔꯞ ꯇꯧꯏ꯫ ꯀꯣꯂꯦꯖꯇꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯀꯦꯟꯇꯤꯟ ꯇꯝꯅ ꯅꯨꯄꯤ ꯑꯅꯤꯗꯣ ꯆꯪꯂꯛꯏ꯫ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯅ ꯂꯦꯝꯕꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯊꯣꯏꯕꯤꯅꯤ꯫ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯀꯩ ꯆꯥꯁꯤꯒꯦ?" ꯊꯣꯏꯕꯤꯅ, "ꯏꯌꯥ ꯌꯥꯏꯗ." ꯂꯦꯝꯕꯤꯅ, "ꯅꯪꯅ ꯏꯌꯥ ꯌꯥꯕꯁꯦ ꯂꯧꯁꯤꯜꯂꯨꯔꯒꯅ ꯍꯩꯅꯗꯤ ꯍꯦꯛꯇ ꯆꯥꯎ ꯌꯥꯗꯦ." ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗꯦ, ꯅꯣꯛꯄꯗꯃꯛ ꯅꯣꯛꯂꯛꯏ꯫ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯍꯟꯖꯟꯅ ꯍꯪꯂꯛꯏ, "ꯀꯩ ꯆꯥꯅꯤꯡꯉꯤꯅꯣꯃꯤ?" ꯊꯣꯏꯕꯤꯅ, "ꯑꯁ ꯏꯌꯥ ꯌꯥꯏ ꯍꯥꯏꯕ." ꯏꯇꯟ ꯇꯟꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯂꯦꯝꯕꯤ ꯋꯥ ꯉꯥꯡꯗꯕꯤ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ, "ꯀꯣꯐꯤ ꯑꯣꯏꯅ ꯊꯛꯑꯁꯤ." ꯂꯦꯝꯕꯤ ꯍꯧꯖꯤꯛꯇꯗ ꯋꯥ ꯉꯥꯡꯂꯛꯏ, "ꯑꯣ ꯑꯗꯨꯅꯤꯗꯅ." ꯊꯣꯏꯕꯤꯁꯨ ꯅꯣꯛꯏ꯫ ꯀꯣꯐꯤ ꯑꯅꯤ ꯄꯤꯌꯨ ꯍꯥꯏꯈ꯭ꯔꯦ꯫ ꯆꯥꯅꯕ ꯑꯃꯨꯛ ꯍꯪꯒꯦ ꯍꯥꯏꯅ ꯂꯦꯝꯕꯤ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯄꯒ ꯊꯣꯏꯕꯤꯅ, "ꯑꯩ ꯈꯪꯗꯦꯀꯣ." ꯂꯦꯝꯕꯤ ꯅꯣꯛꯂꯗꯨꯅ, "ꯆꯥꯎ ꯆꯥꯎ ꯍꯥꯏꯕꯗꯅ ꯏꯟꯗꯦꯗ ꯈꯥꯛꯄꯈꯩ ꯍꯥꯏꯅꯍꯜꯂꯦ, ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯦ ꯅꯪ ꯑꯃ, ꯅꯌꯥꯡ ꯏꯀꯪ ꯍꯦꯛ ꯀꯪꯂꯗꯅ." ꯊꯣꯏꯕꯤ ꯇꯥꯁꯤꯟꯅꯗꯦ, ꯇꯨꯃꯤꯟ ꯃꯥꯒꯤ ꯐꯣꯟ ꯌꯦꯡꯐꯝ ꯊꯣꯛꯄ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯂꯕ ꯇꯨꯡꯗ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯆꯠꯂꯁꯤꯔꯥ?" ꯂꯦꯝꯕꯤꯅ, ꯋꯥ ꯉꯥꯡꯅꯗ꯭ꯔꯦ ꯑꯅꯤꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯐꯣꯟ ꯑꯃꯃꯝꯒ ꯆꯠꯃꯤꯟꯅꯩ꯫ ꯄꯥꯔꯀꯤꯡ ꯌꯧꯔꯛꯄꯒ ꯂꯦꯝꯕꯤꯅ, "ꯅꯪ ꯍꯥꯟ ꯆꯠꯂꯝꯃꯣ, ꯑꯩꯗꯣ ꯍꯌꯦꯡ ꯃꯥ ꯆꯪꯈ꯭ꯔꯅꯤ ꯍꯥꯏꯌꯦ, ꯑꯗꯣꯝꯇ ꯎꯅꯔꯨꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ." ꯊꯣꯏꯕꯤꯅ, "ꯍꯣꯏ ꯍꯣꯏ." ꯂꯦꯝꯕꯤꯁꯨ ꯂꯩꯍꯧꯔꯦ꯫ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯔꯦꯟꯇ ꯂꯩꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯟꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯔꯦꯟ ꯇꯝꯅ ꯂꯥꯛꯏ꯫ ꯑꯣꯇꯣ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕꯁꯤ ꯅꯨꯄꯤ ꯑꯃꯒ ꯃꯥꯒ, ꯅꯨꯄꯥꯗꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ, ꯑꯗꯨꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ, ꯃꯈꯣꯏ ꯃꯔꯤꯈꯛꯅꯤ꯫ ꯈꯔ ꯊꯧꯕ ꯍꯧꯕꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯍꯧꯔꯦ꯫ ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯁꯤꯠ, ꯍꯥꯏꯕꯗꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯅꯥꯀꯟꯗ ꯐꯝꯕꯅꯤ, ꯊꯣꯏꯕꯤꯒꯤꯅ ꯍꯦꯛ ꯃꯃꯥꯡꯗ ꯐꯝꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯥꯗꯣ ꯃꯅꯤꯡꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯝꯕ ꯕꯣꯛꯁ ꯑꯃ ꯊꯣꯏꯕꯤꯒꯤ ꯐꯝꯐꯝ ꯅꯥꯀꯟꯗ ꯊꯝꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯗꯨꯅ ꯇꯨꯃꯤꯟ ꯐꯝꯈꯤ꯫ ꯊꯣꯏꯕꯤꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯦ, ꯃꯤꯁꯨ ꯀꯌꯥ ꯂꯣꯏꯅꯕ ꯑꯣꯏꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯇꯣꯝꯇ ꯂꯩꯖꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯀ ꯈꯟꯖꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯒ ꯂꯣꯏꯅꯕꯗ ꯃꯈꯣꯏ 3-4 ꯃꯉꯥꯏ, ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯃꯥꯟꯅꯕꯤꯁꯨ ꯊꯝꯗꯦ꯫ ꯂꯦꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯑꯣꯏꯔꯕꯁꯨ ꯊꯣꯏꯕꯤꯒ ꯂꯦꯝꯕꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯂꯦꯝꯕꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯥꯝꯅ ꯈꯪꯕ, ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤꯅꯤ꯫ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯂꯕꯁꯨ ꯃꯆꯤꯟꯗ ꯕꯟ ꯂꯩꯇꯦ, ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯜꯂꯤ, ꯈꯪꯒꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯟꯕꯗꯤ ꯌꯥꯗꯦ꯫ ꯊꯣꯏꯕꯤꯅ ꯃꯕꯨꯛꯅꯤꯡꯒꯤ ꯋꯥ ꯀꯌꯥ ꯍꯥꯏꯒꯟꯗꯦ, ꯇꯝꯒꯟꯗꯦ꯫ ꯃꯄꯤꯁꯨ ꯌꯥꯝꯅ ꯅꯧꯏ꯫ ꯔꯦꯟꯇ ꯂꯩꯕꯗꯁꯨ ꯂꯦꯝꯕꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯊꯣꯏꯕꯤꯒꯤ ꯏꯃꯥ ꯕꯕꯥꯅ ꯏꯪꯅ ꯂꯩꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯃꯤ ꯂꯣꯏꯅ ꯇꯤꯟꯅꯕ ꯍꯩꯇꯕꯤ, ꯑꯄꯪꯕꯤ, ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯔꯕꯅꯤ꯫ ꯃꯤ ꯀꯌꯥ ꯂꯣꯏꯅꯗꯕꯒꯤ ꯍꯧꯅꯕꯤ, ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯀꯔꯤꯝꯇ ꯈꯪꯗꯦ, ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨꯁꯨ ꯀꯅꯥꯅꯕꯨꯁꯨ ꯎꯕ ꯉꯝꯗꯦ, ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯃꯥ ꯃꯄꯥꯅ ꯐꯥꯎ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯋꯥ ꯉꯥꯡꯗ꯭ꯔꯤ ꯃꯇꯤꯛ ꯂꯦꯝꯕꯤꯅꯁꯨ ꯐꯖꯅ ꯂꯣꯏꯅꯕꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯇꯣ ꯇꯣꯡꯂꯛꯄꯗ ꯂꯝꯕꯤꯗ ꯄꯨꯂꯤꯁ ꯈꯔꯅ ꯃꯥꯅ ꯇꯣꯡꯂꯤꯕ ꯑꯣꯇꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯨꯠ ꯈꯠꯇꯨꯅ ꯈꯥꯝꯂꯛꯄꯗꯨꯗ ꯑꯣꯇꯣ ꯑꯗꯨꯁꯨ ꯈꯥꯝꯈꯤ꯫ ꯑꯦꯁꯥꯏ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯏ, ꯑꯗꯨꯒ ꯆꯦꯛ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯇꯣꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗ ꯀꯩꯀꯩ ꯑꯍꯦꯟꯕ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯛꯄꯗ
ngasai Thoibi gi nakanda thamkiba box to SI aduna paikre aduga hangdoktuna yengi aduga khudakta Thoibi da phat yenglakduna hairi si kaino Thoibi ingangai I pakhatna leirambade mangonda onsilakbadu da hena pakhatkre Thoibi na khangde SI na police station phau chaduse Thoibi pakhatna amadi ngakna ai di kaige SI aduna mana pairamba box ado ulakpadadi manungduda nongmai ama phajana phi angawba amana yamsinduna yaurami madu ubadana hena thakatna makhut ani haiduna sidi egi nate sir SI na kanagino Thoibi makhoiga lakminaba nupa duda yenglaga makhutna thilli machinda su tabli haijaraklami magine ngasai sida thamlakibane asi haiduna magi phampham nakanda makhutna amuk thilli nupado mangonda Thoibi na makhut thenduna taklakpaduda saurangna na yenglaga wa ama haige tawbaga auto driver aduna so hairi sir nupi macha sina hairibasi achumbani mahakti college tagi thokcharakpani posaktu nupa macha segi potni SI adu lairiba ahumduda haifet yenglaklaga nupa amadu poduna chatkre chatlamdaida wa khara hairami auto driver amadi Thoibi da kaka matam khara manghankre saubi bayade akhoisu tawdaba yadabagi tawjabani bema sound ko chalo asi khakni auto driver dusu asumna khumki saude de bungo sir adubu Thoibi de tumin mamai mamit non thaduna famduna leki hoisu haida maisu haida SI nupa adusu Thoibi da haifet yenglamlaga chatkre ren ki ka yaure Thoibi changlaktuna tumin famung machi da fammi ngaihak famlam laga masado ihai hainade haiduna iruza thoi aduga thoklaktuna chalon khalli matang aduda lembi su call tori lembi na thoi tapna itan tanna khummi taye lembi na imado masangam de no hospital da pukhatkre haye ado ai yumda chata yadadana chatle nangna thanda leibodo tanbro imanaba matharake nang lawba yabro Thoibi na yare tharaktraso nang soi somta class outradi pharak tarani yagadro nangbo yani phare adudi nathanta leiba tale hairasune call adum doro ko thame Thoibi masado ngasai thokiba singduna lembi na la aroi haibaduga mapa chap chanakre itan tan thakre chawdo khak thakle namidangi chaksu chadri phamungda changlaktuna longna hipthai aduga mamitna kangkhal mathakta yengduna mamit kupta tumen ngai hak leraga mamit tapna mu ishilli tumbadi natte adumna leibaduda ningsingla I wakhalda mamit duda maseng marang kanagumba misak ama burai coaching center ni nupa ama prapap laktuna famne bi Thoibi ki text mathakta happy den ama thamlami aduga kari so hairamda magi matung oira tumin phamkhre Thoibi sawbo tawde oina dum momon nokhe khaje ngahak leraga Thoibi che amada kari no iba loiraga magi pencil amuk therakpada leiramdre nasaidi text mathakta thamlamkhibani makhada pakthaduna takhibra haina thi adubu phangdre tanja chana nupa macha ama changlaktuna magi pencil da pirai se nangi ora male soidana puraga chalame Thoibi nupa aduna pugi yauna pukhrabani haiba khangba ngamjade thazai made nupa aduna iseng-sengna soibadagi puramle haibado apangbini made mi pundabi kanada kari wa haini khangdabini adunasu mina laina sanabada yabani tumen pencil do lawshilaga thank you dum hairai aduga magi tawfam thokpado thoduna leikre waga ngangba tanbani atopa mida suti tharaduna satra mayam thoknarakpada lambida mahai mi khatnare hairakpada Thoibi sutai ahen madi thoina dashiludabani adubu ming amakha mayamna sonabado tarai
asigi lambi machi sida mi khana hawriye makhoi nupa mangani khaigi khatnarino khangde kana kana no khatnari bo khabaga chingkhai ga oira male khamdokna baga yadreye adui chingkhai haibadu da hato di phadongni mana college da buladi mi dum phunai phuna da numi pu yaudi ne chingkhai ga phuna ba oiradi nupi gi maramgi oiramni nupi yam chopani adui nupa do nupi da karan daro bai soi oiramni kai no haisibo khaba se nupi koi bra thoibi wari singdo som taram badai tumin mamai leiduna mi phuna hawe hairiba mafam aduda tamna chelai mana yaushilakpadadi phunaramdre khaba tumin famduna sauduna leirami khaba bu themjin biramba mamanaba wilsonna thoibi bu uraduna khabada thoibi lae haina tammi khaba mamai haigattuna yengai maithong macha aduda hapliba spek phawna yenglakpa milyeng aduna asawmu pumba malang sahum yauna humduna pukhrabagum piktak naba chinbalna wahai ama hairakdrabasu tathak kupliba mityeng magi maroldi khabana khangba ngamkhre thoibi machi lengda tamin leptuna lei khabasu machi lengda phamduna leirambadagi hairi miusitabaini ategi nate nangi maramgi sunate aingonda manu usitabaini thoibi wa ngangda tamin sum leptuna leirambadagi mamai leidana gam chatkhre khaba phamlambadagi prap tanari aduga thoibina tanaba wasu machinda hairami mama ikai khangda khai ai matung manau khatnaroye saurano se thoibi saurano haibane thoibi chatlambadagi leptuna khabada yengnai khabasu chatlambadagi leptuna ai soigre thoibina namaidu loina kaire hairaga bandage ama puthoraktuna mamaida kairibanto nafsili aduga hairi babala ani ai loba nang lei hawro baba na ugradi aingonda sauni khabasu mangak nomi aduga oren mesasaro thoibi hoi hairamduna mapana loba lakpadagi chatkhre chummi ngasai tuition mafamda chingkhaina tawge yauna tawkhiba thoibi gi pencil paishin khiba magi mawong mato khabana loina okibani aduga amaromda thoibi bu mana yamna nuksizai aduna asabu phathaba ngamkhidabani flashback and mathangi ayuktani thoibi ayukki chaksu chadre college satnaba loishillaga rentagi thoklai adubo college yaurabasu class yawningbu poktre aduna leiriba lampak aduda mathanta phamduna oina leiri matam amada mabu luna tawsaramba mahakto hausikti kadaidabu laikhraba mapau tagi phangda laikhrabani chahi ahumse khoimu kayagi mityengna thoibigi maikaida leiduna yenglaklabada mityengi pal mahakna oiduna laklibani khoimu kayana thoibigi napada ngarang nganglabada mahakki makhut ani changna thoibigi manabu menduna takiba yaroi khoimu kanagi cherol hairigom thamkibani mabu yam pamuna kalakna khambanna mipaijana thamsakibani magi thamoigi piklaba kakho amada adubu haujikti mangkhre leirang adubu senazaramba malini oiba mahakte khoimu kayagi khonjel mityeng aina ngangthokpa ngamdre matagum tumin mami ohanda lotkhre khadaidabu leirigaba laikhong somba malio nupa ama satla aga thoibi nakanda famtharai thoibi ingagakna nupa da yenglapani nupa do thoibi da noksalai thoibi su nupa da sum yengi hana okragum khali adubu ningsingbadi thoktre nupa dana kaidoramino thoibi khumde adumak yengduna lei nupa dana aya ai khangdraba yam thuna gawina ngaihak thoibigi mawong yenglaga
Thoibina karisu hairaktrabada makha tarai. Ai Ningai. Thoibi. Ai Ningai. Khangdrabo. Nupado noi. Handang mukti Thoibi tapna khumnai. Khang. Ningai noi. Thoibi. Mamangi thokdoktogi ai soikri. Aisu angang oikibane karine. Apa phataba karimta khangda tawkibane. Adubu ai nangonda wahi kharasu hainingmani. Nongma matang sabda hairage. Tanja adu tunglomdagi Wilsonna. Thoibi. Thoibi ga Ningai ga da mamai leiduna yenglakpada Wilson lepibada uri. Wilson changsilakpada da Ningai karisu hairamda. Thoibi da haifet yenglamnaga chatkri. Chatkriba Ningai da haifet yengi aduga Thoibi na famni dugi nakanda masu famtharaktuna. Klasu yawude gadore. Thoibi mamangda chumdrin yengduna. Sum Wilson na sum gadoraba. Thoibi na yawningdraba. Wilson na nasangamdraba. Nangbo ngasidi nasadu sokthana ui. Thoibi na kaishu tawdeda. Sampham lambane. Ithanta kaks oibaduda thallaba class yawbadu. Wilson na lembi na kadai chakraba. Thoibi na yumda makha tarakte. Wilson na chakti charakpro kai mathel charake. Thoibi charakte haibagom mangakta phat phat hai adu ubada Wilson wazana. Thoibi nangse kamai ngangnani. Adumaina sumo khaldo khanjila leiradi nasado sum soktharak tabani. Aisu aigi marup khabada yam nukshi. Angang oiringai chakpokam amada da chaminaduna ma ai loinarakpani. Aduba madi taibang palsinga na thadokthuna chatkre. Aduga nangna magi chaitheng khudingma phangduna lehore. Masi pumba aina uduna so nangi mateng kaishu pangba ngamde. Aishu ai pham ma khangdre doise. Thoibi na ai kaishu khandre da kaishu daudre. Na dawrasu. Wado hongdoktuna Wilson na. Lao chak charak da hairabani na kainom khara chana batokse. Thoibi na tallida mi yam leiramni canteen do. Adu oraga na fast food amada chaluse. Ai tallida Wilson. Se amta hogolo. Ai su ngasi game charaktribane. Lao punna kainam chaminarusi. Haiduna Thoibigi makhat paiduna chinkatli. Aduga anagba fast food amada laktuna kai no order tawkre. Asam na chanaba puthorakpa ngairingai nakandagi police ki uniform setpa nipa amana. Bema animak yengthorai. Mamangda thengnakeba SI nupada oirami. SI na nangi mingdo Thoibi haiba natro. Thoibi makok no mi hoi hairibagum. SI nupada Wilson da haifet yenglamlaga Thoibi da onsinduna. Ai sida phamba yani ko. Hairaga pham tharakle Thoibi SI aduna magi ming khanglambada ngaklap tawrabaso tumin leire. Wilson di soundinglap SI aduda yengi wadi nganglakte. Nangi number amta pigira. Ai nanga wari sana ningba. Handang mukti Wilson na oina khumlai. Kai wari oirabano sir. SI nupada Wilson da yengi adaga Thoibi da onsinduna. Yaroidro. Sum wari makaksana dawni. Thoibi tapna sida sum haibibadi kaya kaiba lege. Wa makha tarakdringai sat haizalai. Yaroi. Wilson da haifet amuksu yenglaga. Yaroi. Wilson na nang kana oidana number piduino. SI dana. Ai mani. SI mani khangiko. Adu nang na kana oiriba. Thoibi macha sige. Wilson na wa ama haige tawrakpada Thoibi na marak thatkri. Sir warobino. Aigi number se sir da pizza bangam loidore. SI dana. Okay, fine. Asita mak hairam laga hogatuna thokre Wilson na. Kanano sibo.
SI ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯨꯛꯄ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯘꯔꯤ ꯀꯇꯥꯅ ꯇꯤꯛ ꯇꯤꯛ ꯆꯠꯄꯒꯨꯝ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯁꯨ ꯈꯥꯝꯕ ꯌꯥꯗ ꯆꯠꯈꯤ, ꯂꯣꯏꯈꯤ꯫ ꯅꯛꯅꯔꯝꯕ ꯀꯌꯥꯁꯨ ꯂꯥꯞꯅꯈꯤ, ꯀꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯈꯥꯕꯕꯨ ꯀꯥꯎꯒꯦ ꯉꯝꯗꯦ꯫ ꯀꯥꯎꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯅ ꯍꯦꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯍꯟꯕꯅ ꯃꯥꯒꯤ ꯃꯩꯆꯥꯛ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯃꯇꯝ ꯈꯔ꯫ ꯂꯦꯝꯕꯤꯒꯁꯨ ꯍꯟꯗꯛꯁꯦ ꯄꯥꯎ ꯏꯐꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯂꯦꯝꯕꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯍꯟꯗꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯌꯨꯝꯗ ꯁꯨꯝ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ꯫ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯣ ꯊꯧꯗꯣꯛꯂꯗꯨꯅ ꯂꯦꯝꯕꯤꯗ ꯍꯪꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯔꯨꯝ ꯅꯝꯕꯔ ꯍꯪꯉꯒ ꯁꯨꯝ ꯂꯥꯛꯄꯅ ꯀꯣꯔꯤꯗꯣꯔ ꯑꯃ ꯂꯩꯔꯤꯕꯗꯣ ꯐꯥꯎꯗꯨꯅ ꯋꯤꯜꯁꯟ ꯆꯠꯈꯤꯕꯗꯣ ꯎꯔꯦ꯫ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯟꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯣꯕꯥꯏꯜ ꯃꯅꯥꯗ ꯅꯞꯇꯨꯅ ꯆꯠꯈꯤꯕꯗꯨꯗ ꯀꯧꯔꯨꯗ꯭ꯔꯦ꯫ ꯃꯇꯨꯡ ꯑꯣꯏꯅ ꯈꯔ ꯀꯟꯂꯞꯅ ꯇꯥꯟꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯏꯟꯅꯔꯛꯄꯗ ꯋꯤꯜꯁꯟꯅ ꯃꯣꯕꯥꯏꯜꯗ ꯍꯥꯏꯕꯗꯣ ꯇꯥꯔꯛꯏ꯫ ꯋꯤꯜꯁꯟꯅ "ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯈꯪꯅꯕ ꯍꯧꯖꯤꯛꯇꯤ ꯃꯐꯝꯗꯨꯗ ꯆꯠꯂꯨꯕꯅꯦ ꯑꯩ꯫ ꯍꯣꯏ, ꯁꯦꯡꯉꯦ ꯍꯥꯏꯕ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯍꯣꯏ, ꯇꯥꯃꯣꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣ꯫ ꯍꯣꯏ, ꯃꯥꯅ ꯈꯪꯂꯛꯑꯗꯤ ꯑꯩ ꯀꯩꯗꯧꯅꯤ? ꯑꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯅ ꯐꯔꯦ, ꯉꯜꯂꯤꯉꯩꯁꯤꯗ, ꯃꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯗꯨ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯇꯨꯡꯗꯒꯤ ꯊꯣꯏꯕꯤꯅ "ꯋꯤꯜꯁꯟ!" ꯋꯤꯜꯁꯟ ꯋꯥꯔꯤ ꯁꯥꯔꯝꯕꯗꯩ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯁꯠ ꯌꯦꯡꯂꯛꯄꯒ ꯊꯣꯏꯕꯤ ꯃꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯑꯦ, ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯅꯪꯗꯤ ꯃꯐꯝꯁꯤꯗ? ꯀꯩ ꯂꯩꯔꯒꯦ? ꯑꯅꯥꯕ ꯌꯥꯎꯕ꯭ꯔꯣ? ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯒꯦ?" "ꯇꯥꯃꯣ ꯆꯥꯟꯕꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ, ꯑꯗꯨꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯅꯦ." "ꯑꯦ, ꯃꯥꯕꯣ?" ꯐꯣꯟꯗꯣ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯥꯃꯣ, ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯦ, ꯊꯝꯃꯒꯦ." "ꯍꯣꯏ, ꯑꯩ ꯈꯪꯉꯦ." ꯍꯥꯏꯔꯒ ꯃꯣꯕꯥꯏꯜꯗꯣ ꯄꯣꯀꯦꯠꯇ ꯍꯥꯞꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯌꯥꯝꯕꯕꯣ, ꯀꯌꯥꯝ ꯀꯟꯅ ꯁꯣꯛꯀꯦꯅꯦ? ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦ, ꯅꯪ ꯆꯪꯉꯨꯔꯕꯣ?" ꯊꯣꯏꯕꯤꯅ ꯋꯤꯜꯁꯟꯅ "ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯄꯨꯟꯅ ꯆꯪꯉꯒ ꯍꯪꯃꯤꯟꯅꯔꯨꯔꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯤꯜꯁꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯀꯥꯒꯤ ꯔꯨꯝ ꯌꯧꯔꯝꯗꯥꯏꯗ ꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯊꯣꯏꯕꯤꯅ "ꯋꯤꯜꯁꯟ!" ꯋꯤꯜꯁꯟ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ "ꯑꯥꯎ, ꯀꯩꯗꯧꯔꯦ?" ꯊꯣꯏꯕꯤꯅ "ꯅꯪꯕꯨ ꯇꯥꯃꯣ ꯆꯥꯟꯕꯒꯤ ꯔꯨꯝ ꯈꯪꯕ꯭ꯔꯣ?" ꯋꯤꯜꯁꯟ ꯆꯠꯂꯝꯕꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯏꯀꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ "ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯀꯥꯏꯗꯅꯣ? ꯑꯥꯏ ꯃꯤꯟ, ꯔꯨꯝ ꯀꯌꯥꯅꯣꯕ?" ꯊꯣꯏꯕꯤ ꯋꯤꯜꯁꯟꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ "ꯁꯤꯗ ꯂꯩꯔꯦ" ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯍꯥꯟꯅ ꯆꯪꯈ꯭ꯔꯦ꯫ ꯀꯥꯗ ꯆꯪꯂꯛꯄꯗ ꯑꯆꯥꯟꯕ ꯕꯦꯠꯇ ꯉꯥꯊꯔꯞ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯒ ꯋꯤꯜꯁꯟꯒꯅ ꯆꯪꯂꯛꯄ ꯎꯕꯗ ꯑꯆꯥꯟꯕꯅ "ꯑꯦ, ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯏꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯣ." ꯋꯤꯜꯁꯟꯅ "ꯍꯣꯏ ꯏꯌꯥꯝꯕ." ꯊꯣꯏꯕꯤꯅ "ꯇꯥꯃꯣ, ꯂꯦꯝꯕꯤꯗꯤ ꯀꯥꯏꯗ ꯆꯠꯈꯤꯒꯦ?" ꯑꯆꯥꯟꯕ ꯋꯤꯜꯁꯟꯗ ꯌꯦꯡꯂꯝꯕꯗꯩ ꯊꯣꯏꯕꯤꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯃꯅꯨꯡꯗ ꯆꯪꯈꯤ, ꯊꯣꯔꯛꯂꯅꯤꯗ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯤ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯤꯁꯨ ꯊꯪꯅꯕ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯒ ꯆꯠꯂꯝꯗꯥꯏꯗ ꯋꯤꯜꯁꯟꯅ "ꯑꯗꯨꯗꯤ ꯊꯣꯏꯕꯤ, ꯆꯠꯂꯁꯤꯔꯣ?" ꯊꯣꯏꯕꯤꯅ "ꯑꯩ ꯒꯥꯔꯤ ꯌꯥꯎꯔꯛꯑꯦ, ꯅꯪ ꯑꯗꯨꯝ ꯍꯥꯟꯅ ꯆꯤꯒꯦꯁꯨ ꯆꯠꯂꯝꯃꯣ." ꯂꯦꯝꯕꯤꯅ "ꯑꯗꯨꯅ ꯐꯔꯅꯤ ꯏꯕꯦꯝꯃ, ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗꯗꯅ ꯂꯩꯔꯝꯃꯤꯅꯦ, ꯉꯥꯏꯍꯥꯛ ꯂꯩꯊꯕ ꯌꯥꯔꯗꯤ ꯂꯩꯊꯈꯣ." ꯋꯤꯜꯁꯟ ꯎꯄꯥꯏ ꯂꯩꯇ ꯍꯥꯏꯔꯛꯏ "ꯐꯔꯦ ꯑꯗꯨꯗꯤ,
ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯋꯤꯜꯁꯟ ꯆꯠꯈ꯭ꯔꯤꯕꯗ ꯂꯦꯝꯕꯤꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩ ꯋꯥꯅꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯇ꯭ꯔꯁꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯗꯨꯉꯩ ꯈꯥꯕꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯌꯥꯎꯅ ꯈꯥꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯅꯪꯁꯨ ꯅꯤꯡꯁꯤꯡꯂꯝꯈꯤꯅꯤ ꯁꯣꯏꯗꯅ ꯂꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯑꯃꯨꯛ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯃꯥꯕꯨ ꯀꯥꯎꯕ ꯇꯝꯂꯕꯅꯤ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯍꯟꯗꯨꯅ ꯃꯩꯆꯥꯛ ꯍꯥꯞꯄꯗ ꯅꯪꯗꯤ ꯌꯥꯎꯔꯛꯀꯅꯨ ꯊꯣꯏꯕꯤ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯇꯥꯀꯣ ꯂꯦꯝꯕꯤ ꯇꯣꯛꯎ ꯀꯩꯗꯧꯒꯦ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯁꯥꯔꯛꯀꯅꯨ ꯑꯩ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯊꯣꯏꯕꯤ ꯑꯩꯅ ꯍꯥꯏꯁꯦ ꯂꯦꯝꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯛꯄꯗ ꯇꯥꯔꯛꯇꯅꯕ ꯈꯪꯀꯧ ꯀꯧꯔꯛꯇꯨꯅ ꯋꯥꯔꯤ ꯂꯦꯞꯅꯕ ꯈꯪꯍꯜꯂꯛꯄꯅꯤ ꯂꯦꯝꯕꯤꯁꯨ ꯉꯥꯏꯍꯥꯛ ꯎꯄꯥꯏ ꯂꯩꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯈꯥꯕ ꯍꯤꯡꯂꯤ ꯊꯣꯏꯕꯤ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯂꯦꯝꯕꯤꯗ ꯑꯁꯦꯡꯕꯅꯤ ꯈꯥꯕ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯃꯄꯤ ꯇꯞꯅ ꯆꯦꯟꯊꯔꯛꯏ ꯑꯗꯨꯒ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯋꯥ ꯂꯥꯡꯉꯥꯡꯗ ꯂꯦꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯁꯨ ꯈꯥꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯔꯤ ꯊꯣꯏꯕꯤ ꯑꯗꯨꯒ ꯈꯥꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯨ ꯋꯤꯜꯁꯟ ꯊꯣꯏꯕꯤ ꯍꯦꯟꯅ ꯉꯛꯅ ꯂꯦꯝꯕꯤꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯤꯅ ꯊꯣꯏꯕꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯦꯁꯥꯏ ꯑꯗꯨꯅꯤ ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯦꯝꯕꯤ ꯂꯥꯛꯏꯕ꯭ꯔꯥ ꯏꯆꯟ ꯊꯣꯏꯕꯤꯁꯨ ꯌꯥꯎꯔꯛꯂꯤꯗꯅ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯨꯗꯨꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯣꯡꯃ ꯏꯆꯜꯗ ꯅꯝꯕꯔ ꯍꯪꯖꯔꯝꯕꯗꯣ ꯏꯆꯜꯅꯗꯤ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯍꯣꯏ ꯂꯧꯐꯝꯁꯨ ꯊꯣꯛꯏ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯗꯤ ꯁ꯭ꯇ꯭ꯔꯦꯟꯖꯔꯅꯤ ꯃꯁꯛ ꯈꯪꯅꯗ꯭ꯔꯤꯕꯅꯤꯅ ꯑꯩꯒꯤ ꯃꯤꯡ ꯄꯔꯂꯤꯟ ꯍꯥꯏꯕ ꯃꯤꯡꯁꯤ ꯊꯣꯏꯕꯤ ꯍꯥꯟꯅ ꯇꯥꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣꯃ ꯁꯨꯝ ꯈꯜꯂꯛꯄꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯃꯗ ꯈꯥꯕꯅ ꯍꯥꯏꯈꯤꯕꯗꯣ ꯁ꯭ꯀꯨꯜ ꯍꯥꯐ ꯃꯇꯝꯅꯤ ꯈꯥꯕꯒ ꯊꯣꯏꯕꯤꯒꯅ ꯁ꯭ꯀꯨल ꯕꯦꯂꯦꯟꯗꯥꯗ ꯊꯣꯏꯕꯤꯅ ꯐꯝꯗꯨꯅ ꯈꯥꯕꯅ ꯂꯦꯞꯇꯨꯅ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯆꯤꯡꯅꯈꯤꯔꯣꯏꯗꯕꯩ ꯃꯑꯣꯡꯗ ꯋꯥꯔꯤ ꯇꯧꯔꯤ ꯈꯥꯕꯅ ꯊꯣꯏꯕꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯊꯕꯛ ꯆꯠꯂꯗꯣꯏꯅꯤ ꯑꯗꯣ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯃꯤꯅ ꯎꯁꯤꯠꯇꯕ ꯍꯧꯔꯛꯑꯁꯨ ꯋꯤꯜꯁꯟꯗ ꯍꯥꯏꯌꯣ ꯃꯥ ꯂꯣꯏꯅ ꯐꯨꯍꯜꯂꯝꯃꯨ ꯃꯌꯥꯝꯗꯣ ꯊꯣꯏꯕꯤꯅ ꯑꯁ ꯅꯪ ꯆꯠꯇꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯈꯥꯕꯅ ꯅꯪ ꯍꯥꯏꯗꯤ ꯀꯩꯅꯣ ꯊꯣꯏꯕꯤꯅ ꯅꯪ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯗꯨꯅꯤ ꯊꯣꯏꯕꯤꯅ ꯑꯁ ꯍꯥꯏꯔꯛꯑꯣ ꯁꯠ ꯈꯥꯕꯅ ꯍꯥꯟꯅ ꯀꯧꯔꯛꯑꯣ ꯊꯣꯏꯕꯤꯅ ꯗꯗꯥ ꯈꯥꯕ ꯅꯣꯛꯂꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯔꯣꯏꯌꯦ ꯏꯅꯦꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯁꯣꯛꯆꯜꯂꯦ ꯍꯥꯏꯌꯦ ꯆꯠꯂꯨꯔꯒ ꯍꯜꯂꯛꯇꯣꯏꯅꯤꯗ ꯊꯣꯏꯕꯤꯅ ꯀꯅꯥ ꯇꯥꯃꯣꯒꯅꯣ ꯆꯠꯇꯣꯏꯕꯣ ꯈꯥꯕꯅ ꯊꯥꯃꯣꯆꯧꯒ ꯊꯣꯏꯕꯤꯅ ꯊꯥꯃꯣꯆꯧ ꯍꯥꯏꯗꯤ ꯈꯥꯕꯅ ꯄꯔꯂꯤꯟ ꯊꯣꯏꯕꯤꯅ ꯑꯣ ꯄꯔꯂꯤꯟ ꯊꯣꯏꯕꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯕꯗꯩ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯄꯔꯂꯤꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯔꯂꯤꯟꯗ ꯌꯦꯡꯂꯛꯏ ꯄꯔꯂꯤꯟꯅ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯆꯜꯕꯨ ꯊꯤꯔꯛꯄꯅꯦ ꯀꯨꯏꯔꯦ ꯑꯍꯥꯟꯕ ꯂꯝꯕꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕꯗꯣ ꯏꯆꯜꯕꯨ ꯅꯕꯨꯡꯅ ꯃꯁꯛ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯊꯣꯏꯕꯤ ꯇꯞꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ ꯗꯗꯥꯒꯤ ꯋꯥꯁꯦ ꯑꯆꯨꯝꯕ꯭ꯔꯥ ꯗꯗꯥ ꯉꯁꯤꯁꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯃꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ
Berlin Thoibi da ngahak yenglaga phongwacha kaisu dodri ma yamna phagali kuiri ICU da leirakpa hospital sida lona layengduna leirakpa chahi ahum pharaklabani Thoibi na aduga kaigi mahabu sikre hairi miyamda kaigi mahabu leitre haiduna utchairi Berlin Soir ama sangna hondori wari liba horai Thoibi amadi khaba school amatada class amatada taminai khaba simasa ka hina phazarubadi nate adubu kadaideno khangda nushiba amadi yawi masa patak tawraga school uniform du selakpadadi school da tamniba satri mayamdu makok mamai khangda phungongong naribani khabada ngawdaba nupi bu leiram lai haina hainaribani adubu khabadi khaba oina dam lai wa langangda tumen magi chetpham thokpa tawfam thokpa kharadagi henda ahenba lamsinde nupi mayamna magi mami koitan tanazaba lona kaya phongna kaya yengchaba mana urude maramde magi di Thoibi leiri Thoibi na magi pumnamakni khanjaribani adubu Wilson de khaba amadi Thoibi gi nungsinaba uraga khoidau shogatli kalak khamban mafawi maram haibu manasu Thoibi bu nungsikhibani khaba na hana phongdok pahan khibana upai laita kalak khamban bana masa manungda singnabagi maru hunkhrabani khabagi Thoibi bu nungshibagi maong maham karimnari boy tatta khankre aduna matam chaba ngaiduna laikre madu pomba khabadi khangjadabana silchar da laikhiba mane memcha anaba haure pau phangwaga mayamba ahal Berlin ga punna anigi manata chatnaba thorang loikre chatlamdai dasu magi marup Wilson da Thoibi bu khara yengsinbiyo hairami aduga silchar chatkre silchar yorabada khaba Thoibi da call dori Thoibi su sat adum paikhalai khabana Thoibi tai dada ayore hage dawni o adudi kaina minta laktoina amuka khaba nokladuna kaino yongda ngairi amuk lao hairo natteda sum hangbani ai inegi manakta amta changmugi aduga iruja thoga kolong dorke ko hoi thame ko asumna call thamnare Berlin na hairi ibungo ai michi yam naiko angang na irang taw sadana imaga babungo da haibido urona ha as akhoi da mosima haido uro ha phone do sa thuluraba as talli he hairam duna iruzaba changkre matam khara hausankre ngasidi khaba amadi Berlin yumda halakadaba numit adoni Thoibi shu khaba laklani khana harauzarami somda lambida Berlin da call ama lakpadagi hairi ibungo macha nambu nathada yumda hanba ngamgadro kedorage dama somda aise babungna chekolomna changamona mi khatne chane yawina kitang aruba phibamda leire hai hoi ado damu khok chape agadro aisu lauro Berlin manaugi wadu da nokladuna is dang namu hal saraiba natteda sum hangbibani kaino aisu pakhang kaido kabak sabakti phazarabani hey pakhang do mapung ongta hana phan ko lairik ta hana mai onchilu nang ta yaisu chekon da laimali mathan ta panna bodo ngamdra mali hoi matang aduda waten chinkre Berlin manau bu thadokre mana lambi lamkhangdagi mi kauduna anakpada laiba makhoi ki chekon tamna laklammi chekon aduda demand tawrakhiba makhoi nipa macha taruk teret mukni leiram lebado khotlai stu paibana pakne hinjinba ngamnadre chekon aduda thabak sujariba sing adude nongmagi mabuk thannaba hona jaribani adunabu kalaidagi khotlai pairagani gari tawba ngamlugani Berlin changlakpada manau yaima leirammi Berlin na yaima kaidawre kai hainaraba yaimana tamo chaw khangde makoi gi thokpa ma pangangangi ni sapa sa salaga tawri singje wada tapada nupa amana kari yamusita brona ha nupa ama mungna
Masi to passing a side in it, man gangs. Yard have a kangansimase. Hide in the junction like Pada, Perlina. Ngaiko, Wari President Sanasi, no, sir. No queen of family, but Docadino have a door. A quick put the President Anna Minisi. A quite the high Grenada Hana, no queen of Tawasa the Labani. A quite haibu, Lupa Lak, young Kate, she's the lawyer. Yaimana. Lak young Kate, no in a pan sabra. A queen a hinum till Numidan Kanga. Tumba Mache, Chaba Mache, or Gatali was Chelsea, medium nugget among the time and someone in there. No one in it. No man ever told you say. I do go so a give a pumsida. Wahai the Tabada, Lak live Nupa Machasing do, Saugat Narakuna, Makut the Kutlai Pyrampa, Nupa Amana, Yaimatam the Nomoi Maruma, Dan Captor E. Mirak Narak Yingna, Haisingna, Lepamba Perlina, Manau Yaimabu in Tokibada, Confirm Jahodradana, Kudi Tiget Overga, Nomegi Emma Pachana Lak Libaduda, Perlin Tamna Pashilakuna, Perlin the Pancre. Kudakta Perlin, Naimai the Tagre. Lak liba nupa machasing do, apamadu thadukuna kudakta chenakre. Somda khaba lambida mathanta gari thauduna lai, adobo brake khangfa faduna khamkre. Mangak thindokduna mamangi gari tire de yengbada, nungshit taduna leiramle. Adudagi gari dagi kumtharakduna yengbada, lambida pin macha chaithokduna tabadu urai. Toina khanjillude, machinda tapna soli. Lambi sidabu mathong lai machade dako kananabu origaba. Hai duna mamai laiduna pok haugalakpada. Jubaga panana odup amana safukana thomlakpada long na takre. Makhoi nupa mari mangadi suri khangi, but amuba machuloy na magtongi. Mamai shingdude marks loy na oppi. Nupa ama changshilakduna taaduna layriba khababo puthaba hori makhut pena. Khaba mathanta oyukibana amadi khanghodana tawrakpana khut hanba ngamkhidre adubu mabu phuriba nupado mana upliba marks ada lamdana paching thokpada bungak ngakne yengduna laikre machinda tapna solai ita Wilson mamit aningang sanganga sauna yenglai aduga ushitana ai amuk mamittagi mapi taraga ita nang kashu tawba yaroi nangide ai leisidi se met pango nangide ai leisidi asi haiduna amuk angawbagi matawgam kanna nokhalai khaba Wilson bo mathabakta kaurakpada Wilson longna tai adubu nokli madi pena khabana ita nang toise kaino Wilson na aigi ithau gari karamba nangi na thau aigi thamoi gi thau aigi wakhal da khalakpa aigi thoibi gi dama gari thoibi haiba hoi aigi thoibi madudi oidraba wani thoibi kana gi soi be yaroi mahade ai tagini ai khakki Wilson khabagi pokchepta kaushilli sauna machilda so angawbugum lauduna mahade aigi kanagi soi be yaroi adugini ngasi aina nangbu hakadoriba nangbu kadana kadmangam gani hojik nangbu ayano shalaba matung thoibi bu na aina haiduna no e khaba makhot hanba ngamdre mamit maseng marang tawba hori mamit daso thoibi gi mamona ba mino e kaina yenglak ba mit yeng makhot machana tofam khangda tariba sai kharado napada yapsinba mami samna urei thoibi gi khonjalna magi napada singza yairakle machinda tabna nushina kausarei dadage thoibi da nangbu yang nung wahai ado haiba nangkhidre Wilson sauna taaduna leiriba utupta paikhattuna khaba tamna thomjilakhi wari liba loirakpada Perlin makhut anina mamaida amuktang nanthai aduga hairei Perlinna matamduda isu nongmoina pankiba mabodi mikuptuki oina khanba ngamkhidre akoisu mabu sire khalurabani
ngasisu ningsingli sire haidana mamai mamit dakpham tana ngairiba mahakki asiba hakchangdo gudagi sor halakle pau phangbaga aina sinduna lona loktokibani aduga maminggi oina mabu secret hankibani miyamda adumna tawdrabadi ibung machagi punchida soidana aitba mayam asu laklambi yai maramdi matamduda accident ni haina haikrabasu madu accident natti murder ni wari machang oiba khara sanaraba tungda makhoi punna khababu thamliba room aduda changlai tongana kana sukhanganda hospital adugi aronba ka amada thamlibani aduga layinglibani Thoibi khababu chahi ahongi matungda uzarabada hainingai leita penchirami wa ngangda khabagi manakta leptuna khabada munne mapira thangna yingjai khabasu wakhaldi tare haibabu wa ngangba hawgat kangkhatpa chatpa chaba thakpade bera khara leiribani aduna mas mapitana sinthaduna nushina Thoibibu yingjari atai lapna thamkhraga Wilson bu para ama tambiragi chap yungna khankre Thoibina numit kharani gi matungni Thoibi college da la e adoga classroom da famduna leiri tanjau da Wilson changna e magi nakan da fam tharakpada Thoibi thawa sada dum pham thokpa famduna lei Wilson Thoibi da hairap yenglaga Thoibi tai Kaidauramido Thoibi khumlakte amuksu Wilson Thoibi da yenglaga chakchara prongasi de kai mathel handaksu khumlaktre Wilson na makha tarai nasado yengpa yam nungaitre handaksi danghana ga sumana de ayi wakal na rai basu khangde nasado am soksel khara chaw nangna dumna tawraga ithau khaba na mathakta nangbu yengdarabada nungai kiroi Hauziki Wilson ge wahaido Thoibi da laknabagum thokre adubu Thoibi tapna hairai Wilson mado aibu yenglamgadra aibu urumgadra ne karigi udani ngasi su ningsingli itaw khabada aingonda sinarama khudima hairam bumbasu kaudre itaw aigi Thoibi bu chiksina sinaramu ko haina hairambado Thoibi taning laktradu nafuk haugatuna Wilson ai chatlamage ngasidi ai class yawaroge nangna aigi note khara sembiro hoi semake aduga ai pirage Thoibi khumamda bida chatkre Thoibi na chatkibaduda Wilson na yamna hinadaba mideng amaga lohina na yengduna lehawi khaluba wakhalgi asa bomba thonglagadaba makeup khajikta Wilson na paw ma tare madodi hospital da Thoibi na tattana chatli haiba paw ma kari maram leibano kana ngamdaba yawrabano yengsilu haiki magi arunba mi aduda Thoibi bu yengshinaba thamba misak aduda Wilson ni mapa MLA Jugindroni hana business da sega kaigai maming chatlambani Khunda oi kai oi tawbadasu thaina maming yam chatkibani aduna Wilson mapa gi ming loduna khunda sabada thongna yam phai mapa gi leiriba mi nektuna mana aphau sabani khunda oi bagi hongnabi achum aran kari suthiti Jugindro pamkhrabadi pamkre loire apambadu aigi oigani haib midani mapa adogi magun chapchana loba Wilson ni Sel paiba sanga leiba mi khaktama khanduna loinai tinai Class 11 12 karak haibase miyoi mito sawong sabanda mapung khajik pharabaso wakhaldi mapung phatriba chahi matang amani aina khanba aina toba khudim angna loina chumi haiduna leijaba chahi matang ni adugumlaba chahi matang aduda khaba ka Thoibiga noshinabagi mata urubada hena asawo oikhiduna mapagi mi puduna magi luna tinariba khababu hatlage hotnakhibani mamingi luna tinaba oiramledana Wilson madi hodong lamboiba on pebet macha lumbagom matang ngaiduna lona leiramli apangbani
ꯑꯃꯨꯛꯁꯨ ꯍꯥꯏꯅꯤꯡꯗꯦ ꯃꯥꯕꯨ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄꯅꯤ ꯊꯃꯣꯏ ꯁꯤꯡꯖꯕꯅꯤ ꯑꯗꯨꯝ ꯍꯥꯏꯅꯤꯡꯂꯨꯏ ꯊꯥꯖꯕ ꯃꯤꯕꯨ ꯄꯪꯊꯥ ꯊꯥꯖꯕ ꯌꯥꯕ꯭ꯔꯗꯣ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯥꯖꯈꯤ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯆꯔꯟꯅ ꯃꯥꯒꯤ ꯃꯔꯨꯞ ꯁꯔꯠꯄꯨ ꯊꯥꯖꯕꯒꯨꯝ ꯃꯥꯅꯗꯤ ꯊꯥꯖꯈꯤ ꯑꯃꯛꯄ ꯑꯝꯇ ꯌꯥꯎꯗ ꯁꯔꯠꯀꯤ ꯁꯛꯇꯝ ꯂꯥꯡꯈ꯭ꯔꯕ ꯋꯤꯜꯁꯟꯇꯅ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯅꯥꯛꯆꯦꯞꯇꯒꯤ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯦ ꯍꯣꯠꯅꯔꯨꯕꯅꯤ ꯁꯔꯠ ꯋꯤꯜꯁꯟ ꯀꯔꯤꯗꯕꯨ ꯈꯦꯠꯅꯔꯤꯕꯒꯦ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯔꯠꯅ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯣꯏꯕ ꯄꯥꯝꯕꯅꯤ ꯑꯗꯨꯒ ꯋꯤꯜꯁꯟꯅ ꯃꯥꯅ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯊꯣꯏꯕꯤꯕꯨ ꯄꯥꯝꯕꯅꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠꯀꯤ ꯄꯟꯊꯨꯡꯐꯝ ꯌꯧꯔꯝꯗꯥꯏ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯁꯨ ꯈꯖꯤꯛ ꯇꯥꯕ ꯐꯪꯂꯛꯄꯗ ꯉꯥꯏꯔꯤꯉꯩ ꯂꯥꯞꯅꯔꯨꯔꯕ ꯊꯃꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯂꯥꯞꯅꯔꯗ꯭ꯔꯥ ꯍꯦ ꯕꯤꯙꯥꯇꯥ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯈꯥꯕꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯣꯏꯈꯤꯗ꯭ꯔꯕꯗꯤ ꯊꯋꯥꯏ ꯀꯌా ꯑꯃꯅ ꯆꯥꯛꯅ ꯈꯥꯡꯕ ꯇꯥꯔꯗ꯭ꯔꯥ ꯉꯁꯤ ꯊꯣꯏꯕꯤ ꯃꯄꯥꯒ ꯄꯨꯟꯅ ꯕꯖꯥꯔꯗ ꯀꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯤꯜꯁꯟꯒꯤ ꯇꯤꯝꯅ ꯊꯣꯏꯕꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯃꯄꯥꯕꯨꯅ ꯂꯝꯕꯤꯗꯨꯗ ꯊꯤꯅ ꯐꯨꯗꯨꯅ ꯊꯝꯂꯝꯂꯤ ꯃꯥꯕꯨ ꯈꯨꯗꯥꯡ ꯐꯥꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯏꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯣ ꯅꯣꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯩꯒꯤ ꯑꯁꯨꯝꯅ ꯐꯥꯏꯅꯣ ꯊꯣꯏꯕꯤꯅ ꯊꯥꯗꯣꯛꯅꯕ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯗ꯭ꯔꯦ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯅꯨꯄꯤꯗꯣ ꯃꯆꯤꯟ ꯃꯦꯟꯁꯜꯂꯨꯅꯦ ꯆꯒꯠ ꯆꯒꯠ ꯉꯥꯛ ꯂꯥꯎ ꯈꯣꯡ ꯇꯥꯅꯤꯡꯗꯦꯅꯦ ꯅꯨꯄꯥ ꯑꯃꯅ ꯍꯤꯗꯥꯛꯁꯦ ꯀꯣꯛ ꯊꯥꯖꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯧꯕꯅꯤ ꯕꯣꯁꯅꯁꯨ ꯌꯥꯔꯗꯤ ꯍꯤꯗꯥꯛ ꯊꯥꯗꯅꯕ ꯍꯣꯠꯅꯧꯅ ꯀꯟꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯥꯎ ꯈꯣꯡꯍꯜꯂꯒꯦ ꯍꯥꯏꯔꯣ ꯃꯇꯥꯡ ꯆꯥꯗꯦ ꯁ꯭ꯋꯥꯏꯗ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯅ ꯇꯥꯈ꯭ꯔꯒꯅꯦ ꯈꯪꯅꯔꯛꯄꯗꯨꯔ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯄꯅ ꯐꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯕꯗ ꯅꯨꯄꯥ ꯑꯃꯗꯨꯅ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯟ ꯑꯉꯧꯕ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯗ ꯊꯣꯏꯕꯤꯒꯤ ꯃꯆꯤꯟꯒ ꯃꯅꯥꯇꯣꯟ ꯃꯄꯥꯒꯗ ꯊꯝꯖꯤꯟꯗꯨꯅ ꯀꯤꯠ ꯅꯝꯃꯤ ꯊꯣꯏꯕꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯏꯊꯤꯔꯦ ꯃꯥ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯃꯁꯛꯇꯤ ꯐꯖꯩꯅꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯑꯣꯏꯒꯗꯣꯏꯁꯦ ꯅꯨꯄꯥ ꯑꯃꯅ ꯍꯩ ꯋꯥꯍꯩꯗꯣ ꯍꯥꯏꯅꯨ ꯃꯇꯨꯡ ꯍꯥꯏꯅꯨꯀꯣ ꯕꯣꯁ ꯃꯆꯥꯗꯨꯅꯒ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯋꯥ ꯈꯔ ꯍꯥꯏꯕꯗ ꯈꯠ ꯈꯠ ꯇꯧꯗꯨꯅ ꯈꯠꯂꯤꯕ ꯅꯔꯩꯗꯣ ꯊꯥ ꯊꯥ ꯂꯥꯎꯕꯗꯣ ꯀꯛꯀꯦ ꯍꯥꯏꯔꯛꯀꯗꯣꯏꯕ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯍꯥꯠꯈ꯭ꯔꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯑꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯃꯨꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤꯗ ꯐꯂꯞ ꯌꯦꯡꯉꯤ ꯏꯁ ꯃꯁꯛꯁꯤꯗꯤ ꯇꯤꯟꯒ ꯇꯥꯒꯦ ꯇꯧꯕꯤꯌꯦ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯄꯨꯔꯛꯂꯦ ꯇꯣꯉꯥꯟꯅ ꯍꯟꯗꯛꯇ ꯅꯧꯅ ꯂꯧꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯊꯣꯏꯕꯤꯕꯨ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯗꯣ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯄꯨꯛ ꯂꯥꯝꯃꯕ ꯁꯥꯅ ꯆꯤꯟꯖꯥꯛ ꯄꯨꯔꯛꯄꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯄꯒꯨꯝ ꯋꯤꯜꯁꯟ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯈꯔ ꯀꯨꯞꯅ ꯁꯥꯔꯕ ꯃꯇꯨꯡ ꯅꯨꯄꯥꯁꯤꯡꯗꯨ ꯆꯠꯅꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯆꯥꯎꯔꯕ ꯒꯦꯠꯇꯨ ꯂꯣꯜꯂꯝꯗꯨꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤ ꯌꯥꯎꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯇꯝꯅ ꯆꯪꯂꯛꯂꯦ ꯃꯅꯤꯡꯒꯤ ꯊꯣꯡ ꯍꯥꯡꯕꯗ ꯎꯔꯦ ꯊꯣꯏꯕꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯑꯗꯨꯒ ꯃꯅꯤꯡ ꯁꯤꯠꯇ ꯇꯨꯝꯂꯤꯕ ꯊꯣꯏꯕꯤꯕꯨ ꯊꯥꯡꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯂꯩꯔꯤꯕ ꯃꯊꯛꯀꯤ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯄꯦꯟꯅ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯂꯛꯏ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯍꯤꯞꯊꯩ ꯌꯥꯝꯅ ꯅꯛꯅ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯉꯤ ꯈꯜꯂꯛꯇ꯭ꯔꯅ ꯆꯥꯎꯊꯣꯛꯆꯕ ꯄꯣꯡꯊꯣꯛꯆꯕ ꯑꯃꯁꯨ ꯂꯣꯏꯅꯔꯤ ꯃꯇꯝ ꯀꯨꯏꯅ ꯃꯥꯅ ꯅꯤꯡꯖꯔꯛꯄ ꯑꯃ ꯉꯁꯤ ꯐꯪꯂꯅꯤ ꯈꯟꯕꯗ ꯇꯨꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯞꯅ ꯆꯪꯁꯤꯟ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯇꯨꯝꯊꯍꯟꯈꯤ ꯅꯨꯄꯤ ꯃꯥꯒꯤ ꯊꯣꯠꯂꯕ ꯈꯨꯠꯁꯥꯕꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯀꯟ ꯀꯟ ꯂꯥꯎꯔꯕ ꯃꯈꯨꯠꯅ ꯂꯥꯃꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯊꯝꯕꯤꯈꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯅꯨꯄꯥ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯇꯝꯅ ꯄꯨꯁꯤꯟꯈꯤ ꯃꯇꯧꯗꯣ ꯄꯥꯝꯃꯨꯔꯦ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯄꯥꯝꯃꯨꯔꯦ ꯃꯥꯒꯤ ꯑꯣꯏꯒꯗꯕ ꯐꯥꯎꯕ ꯈꯨꯗꯛꯇ ꯁꯥꯒꯤ ꯋꯥꯈꯜ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯇꯨꯅ
खाबबु खंगनि निंसिंलई थोइबीना खाब हिंगली खंख्रे मिकप अदुदा थोइबीना नानथोख्रबदि थोइबीबु मागी ओइबा फंखिदबसु याय हाइबा वाखल असिना ngaihaktada magi wakaldo thofong khanghanri थोइबीबु मागी ओइना पुंसी चुप्पा मनाक्ता लेंगदा लेंगनबा उपायसु अमखक उरकली अदुना तुमलीबी नुपी मागी मफी मुनगी खनख्रे थौरांग लकली मिकुप अदुदा नुपी माबु मागी ओइगे चप युंगना लेपख्रे नुपा मागी मखुत येतु थंगजिलक्तुना नुपी मागी ngakसम तंगना थिंगजिलकली नुपी मागी मसागा नुपा मागी मसागा तप नकन लेख्रे नुपा मागी मचिलना नुपी मागी ममाई ममेत मराइबा खदांग ngakसम आमममता ओइना थिंगलकले अरोइबदा नुपी मागी चिनबाल तमना मागी चिनबाल पसलकपा मिकुपता लाकलिबा कॉल रिंगटोल मकॉल अदुना मरकता थत्ख्रे असोनबा मपादो लंबीदा वाखल मांगदुना ताबदो लंबीदुदा लाकपा पाखंग मचा अनीना थेंगनाबदगी हॉस्पिटल पुखलकली युमगी मीदा पाव पीगदबसु खंगने चानबा मक्ति नत्तबना पीद्रे अदुगी महुत नहा निपा मचा अनीदुना कोइचिन चेनबीरे अहल ओइरकपगी खजिक मसा सोनखिबगे वाखल मांगखिबनी करिसु तौरoi हाइरे डॉक्टरनसो ngaihak adomna ahal aduna gyan lakpa ngairami pungkhai muk leiraga wakhal lakle ahal adugi machildagi tare madudi machanupi do masak khangdaba kharana phaduna pokre aduga mahabuna phoduna thamlamle haibase khudakta yumda paw pidringai police ta hana paw pikre daw yaba haigadra ahal adubu pukhatakliba hospital ado khababu thamliba hospital ado oiramli Manawu yingshillam duty ki thoklakpa Berlin na paw du tare Thoibi ki mapaga wari kumna sanake Berlin na mama kadai wai do oigadoina thokdok tholibase mapa aduna ibungho akhoidagi khajik khaidorapada leiba lampak thong yodringai athwaidani Berlin na mama kaishu thoidokna khanbiruno akhoi hujik location track tawjarabani माना पाइकिबा मोबाइल दोगी लोकेशन दा लाइन थीबा फंगनीदा इबुंगो नखोइना इचादुबु अमुक्ता खनबियो मामा कपीगनो अदुगी सरो यंगी मीदा पाव पिनबा तौसी इचल थोइबिगिदि अखोइ मयामसु लेरिदना असुमना पर्लेनना लुचिंग ममांगी टीमसु गाड़ी थौदोख्रे हॉस्पिटल अदुदगी मसा खजिक फगलक्ता ngairiba khabasu paw taraduna mayamba Berlin da call tari adubu pairaktre adudagi Berlin ga duty taminaba suresta paw phaurakli makoina chatliba mafam adu tamna khabasu chatnaba haiduna thorakli somdana Wilson magi phone da wari tawri hello kadore asomdagi boss haldo hospital da pukhal hairine adu kadoraki aldo soyang me hanganu haibna traina aduga noina thawa sada mabu lamhang aduda hundoklam basai boss haijaribse ungta tabiko kaino aldo gyan lakpaga machagi pawdo wari sakre auji police ta yokre policing na kana thiri hai khara cheksina lebibana phatra adugi di mathau ta de ne makhoina thiri ba nupi machasi aigi oikrabadi masana dum aigi khutta taraga damni madugi wa ingonda thoyokte adubu boss hayeng nupi masana yade na hairdi mariyela adi marai haibu kaino ma nupi ni adusu meitei nupi masagi ijat kana bo hotnarakpada last agi khutta dum tar dawni mabu aigi oikre khanglabadi khabana su mabu haneng la kadaba leitre aduda yare wa makha taranu oroi paroi da bo wada ibu mutam hanganu nakhoina mabu ingonda sinabagi aina sel kapki bani maduna enjoy tawru makha taba thabak aina konna mathang mathang harakani kyan dabra hoi boss adudi pothabiru nungaina phone thamki Wilson hairap wakhal tawki adudagi mahak imung da changlakle magi ka da changlakpada ngasai tumna leiramba thoibi do leiramdre ngayak aduda swai laukidana ka aduda koilei leiduna yengi adudagi thoraktuna ka kuding changchangduna sin thungna thoibi bu thirakle aroibada
Mathol ahum hapa yum adugi khwai mathakki terrace ta karakpada Thoibi railing leiriba adugi maya nakna leptuna leiribada uri Wilson pakhatna Thoibi khangko kokibani Thoibi yingnai mabu kina yengduna maningna tap nakshina leki aduda Wilson tapna changshinglai lengano ai nangonda kaisu tawrui nang adumai tawgunu phatte yamna phatte Thoibi kablai sa kaigino nangna ibu mafamsida purakliba ai haigese adum tawnu aigi wasan tawko Thoibi se aroi nangi wa aina taningangoni khanbra nangi nasak aina uningde nangi nakolso aina taningbo oide nangi samin isada phanghaningde khangaba Wilson tapna wa haina changsilaklaga yamna haisingna lepliba Thoibi gi makhut khudang paiduna chingsilai matamna khanghauda Wilson gi matauda masa phajan bangamda Wilson da tap napshili Thoibi hainada Wilson bu inthoke honai adu Wilson na heina chena phajan khiduna mabu konsinuna thamki thado haibane hui thado haibane Thoibi na lauribado tadabagum Wilson Thoibi bu chena konkiduna makhwang khara kontharap nupi magi napa maya nakshin chirol oina hairi thado oi asuktang na phangba tanja sidabu aina wana ngailaga ngasi nangna thado hairaga aina laina nangbu thado ko dabnate mukpagi mahut nasana yana changjo adudada nang wa phagani Thoibi se haina nupa magi chenba nupi magi ngaksam patamna thangjilakduna thenglai Thoibi hainada nupa mabu inthokna bhotnai adubu magi pambom adu da nupa magi makhut ani chetna paikre nupi magi masado matamna nakna chingsinhali lephalli nupi ma so hainada mamai leithoktuna khange adumna leiringaidani tunglomdagi khara chawrap tawba chai ama pashilakduna Wilson gi nanganda bok phali Wilson masa ngakpa ngamda manglomda khangchitpada Thoibi bu konsinduna leimaida punna doshinki Wilson na ofshilakpagi chaina aduga Wilson na masanak na dushilakpagi iyai hainada Wilson bu inthokna bu hotnai adubu inthokpa ngamdre matang aduda tunglomdagi Wilson bu laktuna chingkhatki I karapa mamit ani ingangangshin na mabu saungna yengduna leirami khaba saungna mabu yengduna leirambada ubada Wilson karemnana mabu yengduna nokshilai Wilson na lona asiba saduna hingbado ngamlaktrabo sakho kaino asibagi minglen lawduna hospital bed aduda tumduna leiban masakto aide yengbo onthokna bu nungaine khaba saungna Wilson gi mamaida kin amuktang thinjanki Wilson upthadna dushilli khaba amuksu changshinduna Wilson puching khatli aduga mamaida kin hanjin thinjalli makhongkhong bangna hanjin kaushilli Wilson machindagi I orakli makokta I chentharakpaduga loinana khaba bu mamit khana yenglai khaba changlaktuna Wilson gi furit collar paikre manak nakna chingshinduna maya krak lakna ngangduna hairi nangna suksagi lamchat lamgani haibadi aina khallodabani nangbu marup ani khanduna aina yamna ka hena thajaruduna aigi Thoibu nafamda chingnaba leita sinaramba aduga nangdi hodong lamboibagi saklon loramba ai leina nangna aigi thawaibu manghangani hotnaraba ai leina nangna aigi Thoibu iphamdagi munnaba thawrang sinba asonba bababu mi nyekduna phuanba pumnama asigi dandi nangna sani yana lokjagadabni khal khabagi wahai kharada Wilson hena karemnarai aina tawba thabakta nangna thingadaba natte aina pamba pochakta aigi oiba haibase aigi achetba wakhalni masi nangdi lairadana lai fawuna hairabada aina yagadaba leite oh nang yam phawbagi wani ni haisinadi nangi imungi
Nangi napa gunda dogi ini haibada nang khajiktaga nate yamna hek chapchane imung adudagi thoklakpani haibada noptre adu nang kaidogi haibado Wilson gi thawa sadaba wangangna khababu hena sawhalli aduwa fajinduna tapna hairei ai leiri ngai aigi thoibi budi nang sopat thengbadi lairadana hanna yengu phau yaroi aina yahaloi Wilson pen nuklei lau tuna aina sok thenglamnadi kamdoba Wilson mongda munna yengleduna soklibuna koto khudakta tekledana Wilson ushidana sene se tude ose kai kandabta ngamsu ngamoidawda ngang sak tawrino Wilson tapna khabagi nakta changsilai aduga nashonana khabana chaklasanu matagom tapna hairei asengwa chumado haige taw nang laktringai ko asai mabu inakta purakpada aina kari tawke nang khangbra haige taw munna taw khaba mamit khana Wilson bu yenglei Wilson thawa sada wamakha tai magi samlang aina semki aina khwagatki magi tanawra pikutsa aina chena paiki soki magi mamai mamit maraivak machin aigi chinbana amamamta oina pena thenki mabu aina chena konduna thamki ma ai phamung amatada puna tuminaki aigi pambomda mabu mon khangnanki madi aigi haibigi tazo khaba thoibi aigini ai kaktagi wa makha takhidre khaba kadomdagino khangda thang sori ama satok laktuna mathong khangda hairakpada Wilson gi mitpandagi lei oina chinbal makha khadang phauna jinglakpada ibrit kaptuna mahagi maithongda iri khara chunglaktuna taireri Makeup ama panthada Wilson anaba khang lauduna makot phandorakpada khaba na makot adu phakre aduga amuki khulaida Wilson gi makot ado krak launa leshin thodek bahorakle matau pumba uriba thoibi masa lepa ngamda tauriba uriba pumbada masa lekthakre leimaida haithakre somdana thoibi gi phone gi location yengduna lakhiba Perlin gi teamda mafam amada thonglare ngasai thoibi bu phaba yaukhiba nupa singdo nisa siznaduna leiba thengnare thoibi phana bo hotna khibada ngasai gi nupa aduge pocket thoibi gi mobile ado yauba thengnare ngasai afa apun tawbada thoibi gi makhutta pai khiba mobile ado makoi kanana su uhodra mali aduga soibadagi thoibina nanthoknaba muknarakpada thoibigi makhutagi mobile ado takhibada bab oida nupa adu magi mobile oiraboi khanduna khongatuna magi pocket hapkhibani adubu thoibigi mobile adu oiramle police singna question khrabada nanthoknaba upai lekhidre wari pumba libada tari masa bu kanjanaba upai therakpada aseng achumba haibada takhre aduna wari pumba hairi thamli khudakta nupasing aduna hairakpa mapam adu tamna lakpada uri madudi yum adugi matonda Wilson leimaida taduna leibado mapam aduda kanasu leiramdre Wilson gi shoklaba hakchang adu nattana khudakta Wilson gi hakchang lakhatkre mapa gunda jugindro do matha sari machabu tamthina phuramle hatnaba tawramle machabu astok thina tamthina phuduna thambiramba misak adu puthokpa ngamba misakta achowa senfam sinagani haiduna laukthokle adabu case oina Perlin na paikhibana adubu case adu Perlin na paikhibana amadi manawna tawbani khangladuna manawgi aronbado haidokidri oinadum mana amu hospital da leiriba Wilson amadi magi mapa jugindrogi mathakta attempt to murder da girls file amma tawri manaw khababu hatnaba hotnabada matam amada reporter khabgembana lona lahoba video footage ama puthorakle
Thoibibu faabada chenaba misaksing adugi achumba warolgi voice record to puthorukli. Khaba hindi. Lona nahandagi layengduna lakpani haibana chingba wahai kaya phongdorakli. Aroibada court na rai tari. This court hereby pronounce it finally judgment. Mayang lamam khaba bu hatna bu hotnaramba amadi nupi masana yada pharubu Wilson Ningthoujam gi mathakta siriba maral asigi proof fact amadi witnessing gi paudam khara taraba matungda court na final decision pizari. Indian Penal Code Section 307 gi makhada mi hatna bu hotnaramba amadi nupi bu masana yada phaduna ot neibagi thabak chatharamba Wilson Ningthoujam chahi tara jail da leibagi phadok tari. Now this case is closed. After 1 year, luhong loirakpagi nipa mayumdo amada amo koi chen chenai bor mamanaba singna bor oiriba ado mahi manai khara thakshinaba kana hotnari. Bor adu koi chen cheli leithokna hotnai upai leite adubu bor mamanaba na ngamkre glass ama tasankre ahen badi tawzaroi hairami. Chak charamdaigi mama na kaurakpado tabada khaba changlakli. Magi di haiduna thiriba chak ado chaba horakpada matai ma ahal na hairai. Bomo chak to Thoibigi su khara thamlamu. Nangi arimado masu chadorini amu. Khaba khumdei magi chafam thopa chai. Loirakpada pukham adada ising jo heijinduna makut hami. Matai ma ahal na. Ihe, kaino tawridu bomo cha. Hai sita da bagum nangi arimado Thoibina mu chagadoini haraga. Khabana. Kaigino aigi arimba pichadoise. Chak atai leitrabo. Mama changlaktuna. Hey, chatnabi ni mase, chatnabi. Haina thokpa ama tawrijibu kaigino habanida. Aina yam nungsijabi. Aigi nupi oige, aigi Thamoi gi maharani ohenge haiduna purakliba. Aigi nupi asina ahanba aigi yumsida lakpa numit asida aigi lukhak pijadoiba. Natte, punna chaminabasu natte. Nungsimandana nananduna thamgadaba aigi nupi sida aina chabagi arimba lukhaksimadi aina pijaningde. Hey, chatnabini ne mase. Masi ngawtrang phaitrang ma tau he tawradana. Nayamba singsiga manade. Makokse kainom tawine mase. Sidi mi dugi makha polema. Aibu tamo chauta yai low haibadudi khadai da yarani haige. Ngasi ta lagliba ai nupi se ai gi lukhak pijabado mana di kishu khan khidaba yai adob oina di khali. Tawro he nang na thokpa. Ai wa ga singang jara roi. Mama da upai leitraduna thokre khaba gi chin panaba ngamlaroi khangladuna. Thoibi su chak pija thokli thabak yauge hairoi adubu yadre mayamna tan khalagli. Khada changlaktuna mamai mamita thokladuna nai cream tairingai khaba changlaktuna phamong machida pamthai. Tawribado yengna khaba nokfe tawi. Thoibi khaba da kirup yengluna. Kaidawrage. Mangak tapna hairai kari shutokti haibagom. Thoibi chairiba pochai firol singda thupchinduna leiribado yenglaga khaba tapna wanganglai. Mamo, adudo. Matamse thengi. Hayeng dingan na mo hoi hairani. Mo nobi orabanina. Thoibi nokfe tamak tawrai wanganglagtri khabana. Oi, nupi. Tadro. Matam thengan mapate. Yare. Tumba horo thengi. As, nang kaida hoki ka habano. Lao puna tumlase. Kaino ahing sida sanga changatana waga ngangaisina. Thoibi gi maungda haifit yengi aduga tapna hairai. Tawdaw thabak lairadi satsa tawtokpa phai haibanida. Thaba phamulambadagi prap laktuna Thoibi gi makut paiduna phamung tamna chingduna purai. Thoibi su karisu haidri aduga tapna phamanduna hairai. Thoi. Nungsibi. Thawai. Thoibi khumlaktre khaba nokfe tawna ayam wari. Thoibi bakhatjana kaidawrage. Khaba Thoibi gi makut tapna pairai aduga magi Thamoi mapada pukhalaktuna makut animakta thammi.
ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨꯕ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯅꯣꯛꯏ ꯈꯥꯕꯅ ꯑꯣꯜꯂꯛꯄ ꯆꯍꯤ ꯈꯨꯗꯤꯡ ꯃꯁꯨ ꯑꯃꯃꯝ ꯏꯃꯥ ꯕꯕꯥꯒꯤ ꯃꯐꯝꯗ ꯀꯠꯁꯤꯟꯒꯦ ꯈꯜꯂꯤ ꯀꯔꯤ ꯈꯜꯂꯤ ꯅꯨꯄꯤ ꯑꯩꯒꯤ ꯋꯥꯁꯤꯕꯣ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅꯤ ꯃꯁꯤ ꯀꯔꯤ ꯈꯟꯒꯦꯕ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯑꯩꯒꯤ ꯅꯤꯡꯉꯥꯏꯁꯤꯕꯣ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯉꯥꯡꯗꯣꯏ ꯁꯔꯨꯛ ꯇꯨꯝꯕꯅ ꯐꯩ ꯈꯥꯕ ꯅꯣꯛꯂꯒ ꯂꯛꯅꯔꯛꯏ ꯏꯆꯥ ꯎꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯄꯥꯏꯈꯠꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯈꯥꯕꯅ ꯃꯈꯣꯜ ꯊꯣꯛꯇ ꯍꯤꯛ ꯍꯤꯛ ꯅꯣꯛꯂꯛꯄꯅꯤ ꯑꯗꯣ ꯀꯩ ꯈꯜꯂꯤꯒꯦꯕ ꯑꯩꯒꯤ ꯋꯥꯗꯣ ꯑꯍꯥ ꯀꯩꯕꯨꯅꯣ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯗꯣꯛ ꯊꯤꯟꯖꯤꯟꯒꯤ ꯋꯥꯐꯝꯗꯨꯕꯨꯕ ꯑꯁ ꯗꯗꯥ ꯍꯥꯎꯅꯦ ꯇꯧꯐꯝ ꯆꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯍꯟꯕꯤꯈꯤꯗ꯭ꯔꯦ ꯊꯣꯏꯕꯤꯗꯣ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯃꯃꯥꯏ ꯃꯆꯥꯗꯣ ꯆꯤꯅꯤ ꯍꯩꯉꯥꯟ ꯑꯣꯜꯂꯤ ꯊꯣꯏꯕꯤꯅ ꯇꯜꯂꯤꯍꯦ ꯀꯩꯒꯤꯅꯣꯕ ꯂꯛꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯋꯥ ꯍꯥꯏꯕ ꯂꯦꯞꯇꯦ ꯈꯥꯕꯗꯣ ꯊꯣꯏꯕꯤꯅ ꯀꯥꯔꯟꯗꯣ ꯇꯧꯅꯨꯕ ꯀꯥꯔꯟ ꯂꯣꯏꯗꯣꯏꯁꯦ ꯍꯥ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣꯕ ꯅꯨꯡꯁꯤ ꯍꯥ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯗꯨꯗ ꯊꯣꯏꯕꯤ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯔꯤ ꯈꯥꯕꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯣꯕ ꯇꯞꯅ ꯆꯤꯡꯉꯒ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏꯕꯤ ꯇꯞꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯂꯣꯟꯅ ꯈꯥꯕꯒꯤ ꯅꯥꯕꯗ ꯆꯤꯔꯣꯜ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯥꯕ ꯊꯣꯏꯕꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯈꯥꯕꯒꯤ ꯃꯇꯧꯗ ꯊꯣꯏꯕꯤ ꯅꯣꯛꯂꯒ ꯃꯥꯕꯨ ꯌꯦꯡꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ